Ngasi sumahausa-gumna sana leibak story collection na miyamgidamak nungairaba phunga wari ama puduna lakjari. Wari asigi mamingna aigi nupi manba nupa. Wari asibu thabirakpana nungsi haubijam. Thaina mamangai ngalingai matam amada khul amada ningol mayam marakta mathanta yaujaba ngauba kauba pakhang ama leirami. Ngauba nipa oijarasu ningol mayam marakta yaubagi haunabi nupi dauna thekoina koi kharasu tawrami. Magi phibamdu ubada mapabung bokuldi pangsauda saurami. Aduna tainafam khangdraga mama ibema leimada hekta onsilaga tainirami. Nongmagi namitasu ngaubadu mapabung chathokiboi khanduna machi atombi adugi tabudagi lona phanek angangba ama lauthoklaga sesilami. Aduga phet haiduna chakhumda changraklaga ising pundu yeptuna machin gadu khajik semlaga aikhoi paba leitringai sida khulgi pukri asaubada leisabi satuna ising sokluge kanana khangba ising sokpa chatpada nupa masak phajaba thengnarakpaso mana wado haiba loifa tringaida khanghaudana ngaubagi mapabung bokulna khanglau lauraklami. Ngauba kai nom toido ha ngauba mapabungna khanglau laurakpa aduda khangpre khangna imau khangine asi haiduna ngauba mapukningda as karomdagi none aina ri somda kena thoksagi tawrise loina pungkai kaireba yengone mase nupa nang masidai sida nupi gi phane ka seladana nang asidi nungai neba baba bo haujikta thongal adomda thokidaine o nang dinga saidagi phane asi setke khandana ai chakkiba ngai bor nungai neba phane gam setning labadi asi haiduna bokulna masana pa ngaubagi mayang lenda lisai aduna santharami. Ngauba sumayang lendu thekdoklaga law khongduna ima nacha sire ima nacha bong takan biyo taning dilawono phane gam setning dai chet kho phane to baba nacha mohana seja roi nacha bu hubigano ima nacha bong takan lo lawo asi haiduna ngauba mama bu kauduna maikai salai khangdana ko chen chelami bokol su hande macha bu koitan tanaba leplamde machana mama ko khudingi su macha da onsilaga kau nama do kan kau ba ma sunga sidine he khamdorokbaga lichei sina nama na sapuna santhaga dori bani baba ai ima su kaujaroi phuba se amukta tokpiro baba asi haiduna ngauba mapagi lichai do tapna kanthokna batarami madu ubada bokol do tap oina hey toksina dana su tawrine nang hai siniko tanja aduda mapa masa du launa batabada laikai koiru balai mado taha imung chensilakpada imung lamyai aduda mapa masa aduna oiramliba phibam du ingangakna kaino nakhoina pa na sana tawramliba sina kadai de unnaba tamliba lilano mama nangi namitana saga igna tawriba si sumang kumhai oina urabo ha kaino sumang kumhai gi natrabadi mapana lichai paidana machana phanek setana tawramliba sina karigi haidu khangnaba nachana pawarak tringida mama nang da hana waraklaga phadabani asi haiduna bokul lichai do khutpai chena pairaga magi nupida oina kallage haina koitan tanaba horaklami karino karano su khangjadaba nupi adudi mapham marang khangdana ipa pakhana chena kaino makhoi mapa bungaurabro karino karaino so haidana chaiduna hekta nangi haunabi khutna hanbise tawbigano haibane aisu tapna ingna wari sananinglibani adubune nama na sagili chasina aisai tapna ingna haibado yadrene asi haiduna bokol magi nopibu phudawgi tawba aduda macha nupa ngaubado mapabungna mamabu phubi batari khana baba ima da phubigano nacha matungda pabani yadaba amata tawjaroi baba kari hojik to wakhal tawa sadana ngasai na si thokani habadi khandine kaino nakhoi na pa na sana hainari ba dobo ai bo amukta di karino khanghaludana
ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥ ꯃꯃꯥ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯒ ꯅꯆꯥꯁꯤꯡꯁꯤ ꯋꯥꯔꯛ ꯋꯥꯇꯦꯝꯒꯤꯗꯤ ꯍꯥꯏꯗ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯂꯩꯕ ngasi naksu yawnne warakladamne asi haiduna bokul hanadagi henadum sauduna magi nupi amadi macha makhoi anibu tana kanthaba horiklami tanjaduda bokulgi macha nupi aribi mayum panba khangdabi ahumdusu laikai koiba hanjilakbaga mapa chanarami aduna mama mapa amadi maupa makhoi ahumgi phibamdu ubada ingangakna yaifabina baba Ima, kaino noina tawriba matawsibo khul lekai mamangda karimata ikaibaga khangrabo Ima gi yaima noigi na pase ngawrabra kaino khangde nawpaga igase tana ne magi lisai asina pangkan da kandai kari maram gi no hanglaba sune heli kanba Thabana Baba angang masa tawna kaino tawram liba sibo Ipa gi wakhal tabi sa hum Nakhoina ne naupa se nupi sandana hawjiti naupa se phanek shetlaga lamjau da talakadore wakhal ta ba isa ngak ta pokdana nungai re ipa nungai bana maton thokpa haidu yore asi haidina bokul pendana machinda son duna thokirami mapa na hek thokhibaga ngaubagi masi atombi apikpi aduna maupa da onsilaga maupa gi makokta khutpi na kitlaun illaga Nate nangbo phanek to setning labasu paaba leitaba matamda seppe yadro ha haujiti kari sare ha kana na khangne aisu paaba chakhraboi ningdana setlubane adugadi karomdagi no khangde khanglaw hekta lawreini leima machanupaga machanupiga ngangnariba adu tarabada mapuroibana phuribadu karigino haiba khanglaklami aduna saurapna oh nupa nangna Nupi saning lubagi ni ba? Haujik cai cari ba mayam do? Amuka. Oh, nupa nang na nupi saning lubagi ni ba? Haujik cai cari ba mayam do? Nupa nang na sok nupi saning liba sibu kari gino ha? Nasil do komo kari gitu milari no? Yai pabina. Ima to yare. Thabana. Awai ba? Imana toksinari do paabna aduma khangamani Laima masa anigi wadu tabada macha anida haifet pairapna yenglaklammi aduna mapanda leiriba mapuraiba tanaba maongda khonjal kalapna noina kari khangdana ha nupana nupi saba haibase o mangolgi masaknin he Laima machinda sauna haijabagi wani maithongdi nokmi masa singda mana tawribado yarabra haina ingit tawrami Madu ubada masa singnasu nokmi hoi haibugumna mangaktu nomlaklami matamduda mapaldagi bokulna khonjal kalapna Mama yare taningre ko nangna tawriba khadrak putrak to ai khangi ko mapabungna hairakliba wadu tabada macha mayamduna mama ibemada onsilaga mitina karimata kanatre haina ingit tawraklami adu laima mapuroibana hairakliba wadu taraga Masa singda onsilaga nakhoina pa na haiba wabu kaishu khalanu mana yadrabasu isa na pamjaba khudingdi imana yai haisini Bokol magi nupi na ngangliba mayam ro tabada khonjal kalapna adudagi dine hojiki lisai do pareng laklani ko hek hairaga lisai se onthok na marang kai khraboire da ko hai isa sa noi sune noigi na thau taruro Noigi na pase machin kangba hanthadriba mali Asi haiduna laimado phuk haugat ke dawada masada chaina duna ngamlamde na heduna leirami madu ubada machanupi ahalga atombigana chensinduna mamabu samlami apikpina Ima nasado pabana phasana santhakraba maleda ningthi nongai na phawba lepa ngamdreba Thabana atombe ngangdana leiranu Ima se phamungda amukta hipanse se yai manang na atomba se sauraga ne magi kada amukta pathalu se hoi je asi haiduna yai phabina ngawbu samlaga magi kada pusinkirami namit adogi namidangda cha ising chaba loiraga ningol ahumdo tumda khai maupa nupana nupi saba pamliba aduga mapabungna pamdriba asigi matangda asum wari sanaduna leirami
ꯃꯇꯝꯗꯨꯗ ꯅꯤꯡꯉꯣꯜ ꯑꯇꯣꯝꯕꯤ ꯑꯄꯤꯛꯄꯤꯅ ꯃꯆꯤ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯊꯥ ꯊꯥꯖꯗꯅ ꯏꯆꯦ ꯆꯧꯕꯤ, ꯏꯆꯦ ꯌꯥꯏ, ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯕꯗꯤ ꯄꯥꯕꯒ ꯑꯇꯣꯝꯕꯒ ꯑꯁꯨꯝꯅ ꯐꯨꯅ ꯆꯩꯅ ꯇꯧꯔꯤꯕꯁꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯣ? ꯌꯥꯏꯐꯕꯤꯅ ꯑꯇꯣꯝꯕꯤ, ꯃꯗꯨ ꯑꯣꯏꯕ ꯌꯥꯗꯧꯕ ꯃꯥꯟꯗꯦꯗ. ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯧꯅꯤ ꯍꯥꯏꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯐꯤꯕꯝꯁꯤꯗꯅꯦ ꯁꯥꯂꯥꯟ ꯑꯃꯨꯛ ꯇꯥꯟꯅꯕ ꯁꯣꯏꯔꯣꯏꯗ. ꯑꯄꯤꯛꯄꯤꯅ ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯈꯤꯕꯁꯨ. ꯊꯕꯥꯅ ꯍꯣꯏꯅꯦ, ꯏꯅꯥꯎꯇꯣꯝꯕꯤꯅ ꯍꯥꯏꯒꯨꯝꯂꯗꯅ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯕꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯂꯥꯛꯄ ꯌꯥꯏ. ꯃꯆꯦꯒ ꯃꯅꯥꯎꯒꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯏꯐꯕꯤꯗꯤ ꯀꯌꯥ ꯌꯥꯖꯅꯤꯡꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯆꯦꯒ ꯃꯅꯥꯎꯒꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯋꯥꯐꯝꯗꯨ ꯃꯃꯥ ꯏꯕꯦꯝꯃꯗ ꯍꯧꯗꯣꯛꯂꯝꯃꯤ. ꯃꯆꯥ ꯑꯍꯨꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯅ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯗꯤ ꯀꯌꯥꯕꯨ ꯄꯥꯝꯗꯦꯗ. ꯍꯌꯦꯡ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗꯅ ꯍꯦꯟꯅ ꯈꯠꯅ ꯆꯩꯅ ꯊꯣꯛꯂꯗꯤ ꯀꯝꯗꯧꯕ? ꯌꯥꯏꯐꯕꯤꯅ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅꯁꯨ ꯍꯥꯏꯔꯤꯁꯦ. ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯁꯤꯟ. ꯃꯥꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ ꯑꯇꯣꯝꯕꯕꯨ ꯂꯥꯛꯅꯒꯗ꯭ꯔꯥ? ꯑꯩꯈꯣꯏ ꯍꯦꯟꯅꯅꯦ ꯀꯣꯛ ꯁꯥꯅꯤ ꯍꯥꯏꯕꯨ ꯑꯅꯤꯁꯤ ꯇꯥꯗꯦ. ꯑꯄꯤꯛꯄꯤꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯃꯇꯨ ꯃꯆꯥ ꯊꯤꯔꯕꯅꯤꯅ ꯑꯇꯣꯝꯕꯁꯦ ꯍꯥꯟꯅꯗꯧꯅ ꯇꯧꯕ ꯌꯥꯔꯣꯏꯗꯕꯅꯤ. ꯃꯇꯨꯗꯨꯅꯅꯦ ꯑꯗꯨꯃꯛ ꯋꯥꯔꯛꯆꯈ꯭ꯔꯗꯕꯅꯤ. ꯈꯪꯗ꯭ꯔꯦ. ꯅꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯔꯣ. ꯏꯃꯥꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯑꯗꯣ ꯅꯧꯄꯥꯅꯕꯨ ꯌꯥꯔꯛꯇꯧꯕ ꯃꯥꯟꯗꯦꯀꯣ. ꯊꯕꯥꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯣ. ꯃꯆꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯅꯕ ꯍꯥꯏꯅꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯑꯍꯨꯝꯗꯨꯅ ꯃꯃꯥꯕꯨ ꯍꯥꯟꯅ ꯌꯥꯅꯕ ꯍꯥꯏꯅꯔꯝꯃꯤ. ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯑꯗꯨꯃꯛ ꯃꯆꯥꯁꯤꯡꯗ ꯃꯣꯏꯅ ꯐꯅꯕ ꯁꯤꯜꯂꯨ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ. ꯃꯃꯥꯅ ꯌꯥꯅꯤꯡꯕꯒꯤ ꯃꯃꯤ ꯎꯕꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯗꯨꯅ ꯐꯃꯨꯡꯗ ꯍꯦꯗꯨꯅ ꯂꯩꯔꯤꯕ ꯃꯧꯄ꯭ꯋꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ. ꯃꯆꯦ ꯑꯍꯨꯝ ꯎꯕꯗ ꯉꯧꯕꯗꯤ ꯍꯦꯟꯅ ꯏꯆꯦ, ꯅꯣꯏꯕꯨ ꯅꯧꯄꯥꯁꯤ ꯉꯔꯥꯡꯇ ꯄꯥꯕꯅ ꯁꯥꯟꯊꯩ ꯍꯥꯏꯕ ꯈꯪꯂꯤꯕꯅꯦ. ꯍꯤꯒꯥꯒꯗꯣ ꯈꯤꯇ ꯌꯩꯕꯤꯕ ꯌꯥꯕꯅꯦ. ꯏꯆꯦ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ. ꯅꯈꯣꯏ ꯑꯍꯨꯝ ꯂꯧꯇꯥꯅꯕꯗ ꯑꯩꯅ ꯑꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯨ ꯇꯧꯕꯤꯔꯤꯕꯅꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯅꯣꯗꯣ ꯈꯤꯇꯁꯨ ꯈꯟꯕꯤꯕ ꯌꯥꯕꯅꯦ. ꯌꯥꯏꯐꯕꯤꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯥꯒꯤ ꯑꯍꯩ ꯑꯄꯥ ꯁꯥꯕꯁꯦ ꯅꯥꯔꯒ ꯑꯃꯨꯛ ꯍꯦꯜꯂꯤꯅꯦ. ꯑꯣꯏ, ꯅꯪꯅ ꯅꯥꯔꯤꯗꯨꯗꯤ ꯅꯁꯥꯅ ꯇꯧꯖꯕꯒꯤ ꯐꯪꯖꯕ ꯈꯪꯉꯕ? ꯑꯄꯤꯛꯄꯤꯅ ꯌꯥꯔꯤꯕ ꯏꯆꯦ ꯌꯥꯏ. ꯅꯥꯗꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯆꯩꯁꯤꯜꯂꯤ. ꯑꯗꯨꯅꯤ ꯏꯆꯦꯇꯣꯟ. ꯊꯕꯥꯅ ꯌꯥꯔꯦ, ꯅꯪꯁꯨ ꯇꯨꯃꯤꯟ ꯂꯩꯔꯣ. ꯉꯧꯕ ꯃꯆꯦ ꯑꯍꯜꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯞ ꯂꯦꯞꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ. ꯌꯥꯏꯐꯕꯤꯁꯨ ꯑꯗꯨꯃꯉꯥꯏ. ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕ ꯑꯗꯣ ꯃꯆꯦꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯏꯆꯤꯛ ꯆꯤꯛꯄ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯊꯕꯥꯅ ꯇꯞꯅ ꯑꯇꯣꯝꯕ, ꯏꯆꯦ ꯍꯣꯏꯅ ꯆꯪꯂꯛꯂꯤꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯤꯕꯅꯤ. ꯀꯩ ꯋꯥꯅꯣ ꯏꯆꯦ? ꯑꯇꯩ ꯅꯠꯇꯦꯗ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯧꯄ꯭ꯋꯥꯗ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯉꯧꯕꯗꯤ ꯃꯆꯦꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯏꯉꯛꯉꯛꯅ ꯃꯆꯦ ꯑꯍꯨꯝꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯅꯨꯄꯤ ꯊꯤꯕ ꯉꯝꯂꯣꯏ. ꯑꯩꯁꯤ ꯅꯨꯄꯤꯅꯦ ꯍꯥꯏꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯧꯕ ꯋꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯗꯣꯛꯆꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯄꯤꯛꯄꯤꯅ ꯃꯔꯛ ꯐꯠ ꯊꯠꯂꯒ ꯑꯇꯣꯝꯕ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯏꯆꯦ ꯍꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ. ꯑꯗꯨꯕꯨꯅꯦ, ꯅꯪꯁꯤ ꯅꯨꯄꯥꯅꯤꯅꯦ. ꯅꯨꯄꯥ ꯅꯪꯅ ꯐꯅ ꯅꯨꯄꯤ ꯁꯥꯗꯨꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯅ ꯅꯪꯅꯦ ꯏꯃꯥ ꯄꯥꯕꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤ. ꯑꯩ ꯃꯗꯨ ꯁꯨꯡꯉꯝ ꯉꯝꯂꯣꯏ. ꯏꯃꯥ ꯄꯥꯕꯒꯤ ꯑꯣꯏꯔꯗꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯣꯛꯅ ꯌꯨꯝ ꯄꯥꯜꯂꯒ ꯏꯃꯥ ꯄꯥꯕꯁꯦ ꯁꯦꯟꯅꯕ ꯌꯥꯗ꯭ꯔꯣ? ꯌꯥꯏꯐꯕꯤꯅ ꯃꯗꯨꯕꯨ ꯌꯥꯔꯗꯤꯅꯦ ꯅꯍꯥꯟꯅ ꯑꯩꯈꯣꯏꯗꯤ ꯄꯥꯟꯈ꯭ꯔꯅꯤ. ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯌꯨꯝꯕꯨ ꯄꯥꯟꯈ꯭ꯔꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯣꯏꯈ꯭ꯔꯗꯧꯕ. ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯅꯤ.
ꯌꯥꯏꯐꯕꯤ ꯃꯆꯤꯟꯗ ꯑꯗꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯇꯥꯟ ꯆꯥꯕ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯅꯨꯄꯥ ꯈꯜꯂꯤꯉꯩꯗ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯂꯝꯗꯦ ꯉꯧꯕꯁꯨ ꯃꯆꯦꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯈꯪꯕꯅ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯇꯨꯅ ꯈꯪꯂꯦ ꯌꯥꯔꯦ ꯑꯩꯅꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯊꯤ ꯐꯥꯎꯕ ꯂꯣꯏꯅ ꯈꯪꯉꯦ ꯅꯨꯄꯥ ꯐꯪꯗꯕꯒꯤꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯏꯃꯥ ꯄꯥꯕ ꯅꯨꯡꯁꯤꯕꯒ ꯑꯃꯨꯛ ꯁꯥꯔꯗꯅ ꯀꯌꯥꯗ ꯉꯝꯂꯤ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯁꯨꯗꯠꯇꯅ ꯁꯣꯏꯔꯣꯏꯍꯦ ꯃꯁꯤ ꯊꯕꯥꯅ ꯌꯥꯏꯃ ꯅꯪꯁꯦ ꯌꯥꯔꯤ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯄꯪꯍꯥꯏ ꯍꯥꯏꯕꯕꯨ ꯑꯇꯣꯝꯕ ꯏꯆꯦ ꯋꯥ ꯍꯥꯏꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯧꯄꯥ ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯏꯪꯅ ꯇꯞꯅ ꯑꯃꯦꯡꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯑꯣꯜꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗꯤ ꯍꯩꯈ꯭ꯔꯕ ꯊꯕꯥꯅꯤ ꯃꯥꯒꯤ ꯋꯥꯗ ꯄꯪꯊꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ ꯂꯥꯏ ꯂꯥꯛꯂ ꯐꯥꯎꯕꯗ ꯄꯪꯊꯍꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯔꯤꯕ ꯅꯨꯄꯤꯅꯤ ꯑꯗꯨꯃꯛꯅ ꯉꯧꯕꯁꯨ ꯃꯆꯦ ꯑꯍꯜꯅ ꯊꯦꯝꯂꯛꯄ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯦꯊꯗꯨꯅ ꯇꯞꯅ ꯐꯔꯦ ꯑꯩꯅꯦ ꯏꯆꯦ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯑꯗꯨꯕꯨꯅꯦ ꯅꯨꯄꯤꯗꯨ ꯂꯥꯛꯂꯒ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ ꯇꯧꯗꯦ ꯂꯨꯅ ꯇꯧꯏ ꯇꯧꯗꯦꯅ ꯋꯥ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯌꯥꯏꯐꯕꯤꯅ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯂꯥꯛꯂꯒ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯣꯠꯈꯥꯏꯒꯦ ꯍꯥꯏꯔꯣ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯊꯕꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯅꯕꯨ ꯌꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯤꯗꯣ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯊꯤꯕ ꯌꯥꯕ꯭ꯔꯥ ꯅꯔꯣꯜ ꯆꯨꯝꯃꯨ ꯑꯩꯈꯣꯏꯗꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤꯀꯣ ꯉꯧꯕ ꯃꯆꯦꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯑꯩꯅꯕꯨ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯣꯏꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯌꯥꯔꯦ ꯑꯄꯤꯛꯄꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯊꯤꯔꯒꯦ ꯌꯥꯔꯦ ꯃꯁꯛ ꯃꯇꯧ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏꯔꯥ ꯉꯥꯁꯦꯞ ꯃꯥꯜꯂꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯩꯅꯦ ꯅꯣꯏ ꯑꯍꯨꯝꯅ ꯉꯥꯡꯁꯤꯜꯂꯛꯄꯗ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯄꯣꯊꯥꯖꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯍꯨꯝꯗꯣ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯦ ꯑꯍꯨꯝꯗꯨꯅ ꯊꯣꯛꯈ꯭ꯔꯕꯗ ꯉꯧꯕ ꯃꯆꯤꯟꯗꯨ ꯐꯩꯔꯦꯡ ꯐꯩꯔꯦꯡ ꯆꯤꯡꯂꯒ ꯃꯍꯥꯒꯤ ꯇꯧ ꯉꯝꯕꯤ ꯑꯍꯨꯝ ꯍꯥꯏꯁꯤꯅꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯝꯗꯅ ꯑꯩꯁꯤꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯄꯤꯗꯧꯅ ꯂꯩꯍꯜꯂꯦ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯃꯥꯜꯂꯀꯥꯟꯁꯤꯗꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯇꯨꯝꯊꯣꯛꯂꯒ ꯃꯁꯥꯗꯣ ꯑꯅꯥꯕꯒ ꯀꯥꯎꯕ ꯃꯈꯩ ꯁꯥꯎꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯃꯆꯦ ꯑꯍꯨꯝꯗꯣ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥ ꯑꯃꯨꯛ ꯈꯟꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯕꯨꯛ ꯈꯔ ꯂꯨꯕꯤ ꯑꯄꯤꯛꯄꯤ ꯑꯗꯨꯅ ꯃꯆꯦ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯍꯜ ꯏꯆꯦ ꯌꯥꯏ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯁꯦ ꯃꯤꯉꯝꯖꯗꯕ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯀꯟ ꯄꯥꯡꯒꯟꯗꯕꯗꯒꯤ ꯑꯣꯏꯕꯅ ꯐꯒꯗꯧꯕ ꯃꯥꯜꯂꯤꯀꯣ ꯌꯥꯏꯐꯕꯤꯅ ꯀꯥꯏꯗꯦꯅꯣꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯤꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕ ꯉꯝꯒꯗ꯭ꯔꯅꯦ ꯏꯆꯦ ꯌꯥꯏ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯩꯁꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯗ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯤꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯈꯪꯉꯕ ꯑꯁꯤꯗꯤ ꯈꯪꯗꯦꯕ ꯌꯥꯏꯐꯕꯤ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯍꯥꯏꯔꯞ ꯁꯨꯛꯂꯞꯅ ꯃꯥ ꯃꯉꯥꯏꯔꯦ ꯈꯟꯅ ꯑꯗꯨꯒꯤꯕꯨꯗꯤ ꯃꯥꯅ ꯐꯅ ꯍꯩꯁꯤꯡꯗꯨꯅꯁꯨ ꯌꯨꯝꯁꯤꯗꯗꯤ ꯌꯥꯏꯐꯕꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯅꯤꯡ ꯇꯧꯕ ꯃꯇꯤꯛ ꯅꯠꯇꯦꯗ ꯍꯥꯏꯅꯨꯀꯣ ꯏꯆꯦ ꯌꯥꯏ ꯅꯤꯡꯉꯣꯜꯒꯤꯗꯤ ꯂꯧꯔꯤ ꯌꯨꯝꯐꯝ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗꯤ ꯇꯥꯡꯂꯒ ꯂꯩꯔꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯌꯦꯡ ꯋꯥ ꯃꯊꯛ ꯊꯪꯂꯛꯀꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯤ ꯉꯝꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯅꯤꯗꯅ ꯃꯅꯥꯎ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯋꯥꯐꯝꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯊꯕꯥꯗꯨ ꯋꯥꯈꯜ ꯇꯧꯔꯒ ꯇꯞꯅ ꯍꯣꯏꯅꯦ ꯏꯅꯥꯎꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯃꯇꯧꯗꯤ ꯑꯔꯩꯈꯩ ꯐꯖꯕꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯤ ꯂꯩꯇꯕ ꯑꯃ ꯍꯦꯛꯇ ꯌꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯀꯅꯥꯒꯤ ꯂꯩꯔꯛ ꯈꯨꯂꯛ ꯆꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯀꯟ ꯄꯥꯡꯒꯟꯗꯕ ꯀꯅꯥꯒꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯕ ꯅꯨꯄꯤ ꯂꯩ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯀꯅꯥꯒꯤ ꯂꯩꯔꯛ ꯈꯨꯂꯛꯇ ꯎꯞꯅ ꯂꯩꯕ ꯎꯅꯥ ꯂꯣꯡꯅ ꯂꯩꯕ ꯎꯅꯥ ꯀꯅꯥꯒꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯅ ꯊꯤꯕꯗꯧꯅ ꯊꯤꯔꯕ ꯇꯨꯡꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯗꯣꯟꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯕꯤ ꯂꯩꯅꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯨ
ꯂꯩꯅꯥꯗꯨ ꯍꯦꯛꯇ ꯃꯆꯜꯅꯨꯄꯤ ꯑꯣꯏꯔꯁꯤ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯋꯥꯐꯝꯗꯨ ꯃꯄꯥꯕꯨꯡꯗ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯕꯣꯀꯨꯜ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯁꯨ ꯉꯛꯂꯝꯃꯤ, ꯍꯔꯥꯎꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯋꯥꯈꯜ ꯇꯥꯕꯤ ꯑꯍꯨꯝ, ꯏꯆꯥ ꯑꯍꯨꯝꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯏꯄꯥꯅꯁꯨ ꯈꯜꯂꯝꯕ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯧꯄꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯍꯥꯏꯅ ꯈꯟꯗꯅ ꯍꯧꯗꯣꯛꯄ ꯉꯝꯗꯗꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯊꯕꯥꯅ, ꯄꯥꯕ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯅꯨ, ꯅꯆꯥ ꯑꯩꯈꯣꯏꯅ ꯑꯇꯣꯝꯕꯁꯨ ꯌꯥꯅꯕ ꯍꯥꯏꯅꯔꯕꯅꯤ꯫ ꯍꯥ, ꯅꯈꯣꯏꯗꯤ ꯏꯄꯥꯗ ꯋꯥ ꯍꯧꯗꯣꯔꯛꯂꯤꯕꯁꯤ ꯍꯥꯟꯅꯅ ꯋꯥꯃꯥꯡ ꯌꯥꯠꯄ ꯂꯣꯏꯔꯕꯣꯏꯔꯦ꯫ ꯑꯄꯤꯛꯄꯤꯅ, ꯄꯥꯕ, ꯑꯗꯨꯒꯤꯗꯤ ꯑꯁꯤꯇ ꯅꯠꯇꯦ, ꯅꯨꯄꯤꯁꯨ ꯊꯤꯕ ꯂꯣꯏꯔꯕꯅꯤ꯫ ꯕꯣꯀꯨꯜ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯉꯛꯂꯝꯃꯤ, ꯅꯣꯛꯅꯤꯡꯕꯁꯨ ꯍꯥꯏꯐꯦꯠ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯛꯃꯤ ꯀꯔꯤ ꯍꯥꯏꯕ? ꯏꯆꯥ ꯑꯍꯨꯝꯗꯤ ꯈꯨꯃꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯎꯁꯤꯜꯂꯝꯂꯦꯗ꯫ ꯊꯕꯥꯅ, ꯄꯥꯕ, ꯑꯇꯣꯝꯕꯅ ꯑꯃꯨꯛ ꯃꯄꯨꯡꯅꯤꯡ ꯑꯣꯜꯂꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯍꯧꯔꯁꯤ ꯈꯟꯅꯅꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯊꯤꯖꯤꯟꯕ ꯍꯧꯕꯅꯤꯗ꯫ ꯐꯩ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ? ꯌꯥꯏꯐꯕꯤꯅ, ꯑꯇꯩ ꯅꯠꯇꯦꯗ, ꯈꯨꯟꯗꯣꯜꯒꯤ ꯏꯅꯦ ꯇꯄꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯗꯨꯅꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗꯤ ꯈꯔꯗꯤ ꯅꯪꯒꯨꯝ ꯇꯧꯕꯅꯤꯅꯦ꯫ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦꯗ, ꯏꯄꯥꯒꯤꯗꯤ ꯃꯁꯥꯕꯨ ꯐꯔꯕꯗꯤ ꯌꯥꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜꯗꯣ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯁꯤꯜꯂꯤꯕ ꯑꯗꯨ ꯃꯁꯥ ꯐꯕꯒꯤ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗ ꯈꯟꯅꯔꯤꯕꯁꯤꯡꯗꯨ ꯎꯠꯊꯣꯛꯇꯅ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯇꯨꯡꯗꯗꯤ ꯕꯣꯀꯨꯜꯅ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯇꯕꯥꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯇꯕꯥꯕꯤꯗꯤ ꯉꯧꯕꯒꯤ ꯐꯤꯕꯝ ꯈꯪꯗꯕꯅ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯂꯩꯔꯅꯤ ꯈꯟꯅ, ꯗꯥꯗ ꯍꯣꯏꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯥꯏꯕꯛ ꯐꯕꯅꯤ, ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯗꯥꯗ ꯍꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯏꯇꯤꯛ ꯏꯄꯥ ꯆꯥꯖꯕꯁꯨ ꯅꯠꯇꯦꯗꯣ, ꯍꯌꯦꯡ ꯇꯨꯡꯗ ꯏꯕꯦꯝꯃ, ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕꯤꯒꯅꯨ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯧ ꯑꯣꯏꯗꯧꯔꯤꯕ ꯑꯗꯨꯗ ꯃꯁꯥ ꯐꯔꯒ ꯂꯣꯏꯔꯦ, ꯑꯅꯦꯝ ꯑꯋꯥꯡ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯃꯗꯨ ꯑꯩꯗꯤ ꯊꯣꯏꯅ ꯈꯥꯏꯗꯦ, ꯑꯩꯒꯤ ꯍꯥꯏꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯗꯥꯗ ꯍꯣꯏꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯗꯨꯗ ꯇꯥꯔꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯅꯤ ꯈꯟꯅ ꯊꯥꯖ ꯌꯣꯟꯖꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯉꯧꯕꯒ ꯂꯩꯅꯥꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯐꯥꯒꯤꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯂꯨꯍꯣꯡꯕ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯍꯥꯏꯕꯗꯨꯗ ꯉꯧꯕꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯄꯥꯈꯠꯅ ꯃꯆꯦ ꯑꯍꯨꯝꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯑꯍꯜ, ꯏꯆꯦ ꯌꯥꯏ, ꯏꯆꯦ ꯇꯣꯟ, ꯑꯄꯤꯛꯄꯤꯅ, ꯑꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯆꯦ ꯇꯣꯟ, ꯑꯩ ꯏꯁꯥꯁꯦ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦꯕ꯫ ꯌꯥꯏꯐꯕꯤꯅ, ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯅꯣ? ꯃꯤ ꯂꯣꯏꯅ ꯂꯨꯍꯣꯡꯅꯔꯤꯕꯅꯤ, ꯅꯪꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯕꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯕ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯗ ꯆꯩꯁꯤꯜꯂꯝꯃꯤ꯫ ꯉꯧꯕ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩꯗꯨꯗ ꯃꯆꯦ ꯌꯥꯏꯃꯗꯨꯅ ꯆꯩꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯂꯝꯕꯗꯒꯤ ꯁꯥꯎꯅꯤꯡꯅ, ꯑꯩꯅꯦꯀꯣ ꯁꯥꯎꯅꯤꯡꯂꯛꯇꯅ ꯂꯨꯍꯣꯡꯕꯒ ꯉꯝꯂꯣꯏ ꯍꯥꯏꯅꯅꯦ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯖꯈꯤꯁꯅꯤꯀꯣ꯫ ꯌꯥꯏꯐꯕꯤꯅ, ꯀꯔꯤ? ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯦꯛ ꯐꯪꯕ ꯃꯐꯝꯗꯅꯦ ꯅꯁꯥꯗꯣ ꯃꯀꯛ ꯀꯛꯑꯦ ꯈꯪꯉꯨ꯫ ꯊꯕꯥꯅ, ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯥꯏꯃ, ꯅꯪ ꯁꯨꯕ ꯄꯥꯈꯠꯇꯅ ꯑꯉꯥꯡꯁꯤꯅ ꯄꯪꯍꯥꯏ ꯍꯥꯏꯖꯕ ꯑꯁꯤꯗ, ꯏꯆꯦꯒꯤ ꯑꯇꯣꯝꯕ, ꯏꯆꯦ ꯋꯥ ꯍꯥꯏꯒꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯧ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯅꯥꯗꯤ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯅꯤ ꯈꯟꯅ ꯂꯥꯛꯆꯕꯗꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯃꯆꯦ ꯑꯍꯨꯝꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯂꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯇꯥꯏꯅꯐꯝ ꯈꯪꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏꯒꯤ ꯀꯥꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯗꯨ ꯐꯤꯕꯨꯟ ꯅꯝꯂꯒ ꯐꯨꯊꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯉꯧꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯤꯗꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯆꯦ ꯑꯍꯨꯝꯅ
ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯠꯀꯦ ꯅꯩꯒꯦ ꯇꯧꯕꯁꯨ ꯃꯥꯅ ꯅꯥꯈꯟ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯧꯗꯥ ꯊꯧꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯗꯨꯅ ꯌꯥꯏꯐꯕꯤꯅ "ꯑꯇꯣꯝꯕꯤ, ꯅꯪꯅ ꯐꯅꯤ ꯈꯟꯅ ꯁꯤꯜꯂꯨꯕ ꯊꯧꯔꯥꯡꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦ꯫ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤꯔ ꯍꯥꯏꯅ ꯈꯜꯂꯒ ꯃꯋꯥ ꯋꯥꯔꯛꯄꯤ ꯌꯥꯝꯅ ꯍꯩꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯄꯤꯛꯄꯤꯅ "ꯀꯅꯥ ꯈꯪꯅꯤ ꯑꯁꯨꯝꯅ ꯇꯧꯅꯤ ꯍꯥꯏꯗꯤ? ꯑꯩꯗꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯦ꯫ ꯊꯕꯥꯅ "ꯀꯩꯝꯇ ꯈꯟꯅꯨꯁꯦ, ꯑꯩꯅꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯩꯒꯤꯅꯦ ꯃꯤ ꯊꯦꯝꯕꯒꯤ ꯇꯥꯇꯣ ꯍꯦꯛꯇ ꯍꯧꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯅꯥꯎ ꯑꯅꯤꯗ ꯀꯩꯁꯨ ꯈꯟꯒꯅꯨ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯃꯆꯜꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯗꯨꯅ ꯇꯦꯊ ꯁꯥꯟꯅꯗꯨꯅ ꯃꯆꯜꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝ ꯅꯧꯗꯨꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯥꯅ ꯇꯧꯔꯤꯕ ꯇꯥꯠ ꯄꯥꯠ ꯑꯗꯨ ꯂꯩꯅꯥꯒꯤ ꯃꯐꯝꯗꯗꯤ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯏꯅꯝꯃ, ꯏꯅꯝꯃꯅ ꯇꯧꯔꯤꯕ ꯇꯥꯠ ꯄꯥꯠꯇꯣ ꯑꯇꯣꯞꯄꯗ ꯆꯪꯂꯕꯁꯨ ꯅꯆꯜ ꯑꯩꯉꯣꯟꯗꯗꯤ ꯆꯪꯕ ꯉꯝꯂꯣꯏꯀꯣ"꯫ ꯊꯕꯥ ꯂꯩꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯇꯞꯅ ꯐꯥꯊꯖꯗꯨꯅ ꯁꯥꯎꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯁꯤ ꯇꯧꯅ ꯄꯥꯟꯒꯅꯤ ꯈꯜꯂꯝꯕꯤ ꯅꯤꯡꯉꯣꯜ ꯑꯍꯨꯝꯗꯣ ꯃꯧ ꯑꯗꯨꯅ ꯃꯄꯥꯕꯨꯡꯗ ꯃꯈꯣꯏꯒꯤ ꯑꯁꯣꯏ ꯑꯁꯣꯏꯕ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯇꯧꯕ ꯉꯝꯗ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯩꯅꯥꯅ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯀꯔꯝꯅ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯏꯃꯨꯡꯗꯣ ꯑꯍꯜ ꯂꯃꯟ ꯈꯪꯅ ꯏꯪꯅ ꯄꯥꯟꯕ ꯑꯣꯏꯈꯤꯔꯝꯃꯤ꯫